National Museum of Indian Cinema ama oiriba Film Division Complex tangasidagi hona documentary short films amade animation film singi oiba taratarek lakshuba Mumbai International Film Festival horagane hairiba festival asigi manungda Manipur dagi Barun Thoksonggi Iris amade James Khangembamgi Mairam The Fire Su documentary section da unaba hana khangan krabane Barun Thoksonggi documentary film Iris hairiba ase Tarelak Asian Championship ta medal kaya lorokrabi boxer Laishram Sarita ki punsida yumfam oiraga puthorokpa adugumlaba film amane nakalamada James Khangembam ki minute kuntra humdoi sangba Mairam The Fireline hairiba ase Langol Chingsang da leiriba punsilok ki mafam singda umang wamang bukanduna yokhatnaba ki changshiliba khongthang asida yumfam oire festival asigi hogdokpagi thoram ngasi worldly da leiriba film division complex ta ki chathaba horagane hairiba festival asida Pal Leba Kuntra dege film Janipan ga Subna Nipan ge entry lakhe festival asigi oina khwaidagi faba film da Golden Conch Award yauna lupa lakh tara gi senfam su yauri masiga loina na lupa lakh tara amaga su yauba Dr. V Santaraman Lifetime Achievement Award documentary film sing puthokliba khangalaga filmmaker sing da pigadauri